Arambai News Guwahati da Manipuri Pao tabiri basing bu han hanba maktada chingangbam Sujitrani na khurumjari housing asigi samlappa mariba Pao sing lobirase. Election Commission of India na Assam, Kerala, Tamil Nadu, West Bengal amasung Puducherry da mathang chahi ing lisingani kurmathoi da pangthokadoriba assembly mikhal asiga mari leinana officer sing transfer amasung posting tobgi matangda advisory ama ngasi thadorakre. Mikhal ga mari leinana duty tagadaba lengaki officer sing masa masagi home district ta leiroidabani loinana lagliba tha taruk asigi manungda thabaktagi pothagadaba officer sing su election ga mari leinana duty da yauhalloidabani hairi Inglisingani taramapan gi Lok Sabha mikhal gi matamda election commission na recommend tawbadagi posting pikiba officer sing su transfer tawbada athingba thamkhre Ngase all Manipuri Muslim Mera Paibi Sangstha Assam gi Dologram unit semkhre unit sembagi mifamda presidium member oina Sangita Begum Jubeda Begum Ima Sanathoi amadi Rehanuddin na daista famki Ngasigi mifam asina anoba Dologram unit asigi president oina Jumera Bibi BP oina Sultana Begum amasung Rakibun Nesa general secretary oina Sahina Begum treasurer oina Nurun Nesa galoina punam yoi kunmathoina saba committee ama semki Maifagi Marfudrani Pan Suba Manipuri Lon Kanbagi Awareness Campaign ngasi Lalang Kitar Labok Part 4 da All Manipuri Muslim Mera Paibi Sangstha Assam na sinduna campaign pangthokre. Campaign asida Taib Alina preside tawbaga loinana Sangita Begum Rehanuddin Jubeda Begum Salauddin amasung Maifagi President Seram Herazitna daisa famki. Manipuri lon na larik tambadi yaraga lenga ki thabak thabadana Bengali lon na thagadabani haibase ekhoina yapham thokte Manipuri lon bu Assam gi associate official lon ohengadabani haina mifamna amato ina warep lauki aduga ngasi nungthildana marfudra mapan suba maifagi awareness campaign Dolugram da pangthokre All Manipuri Muslim Mera Paibi Sangstha Assam na sinduna pangthokiba campaign asida Presidium member oina Nur Jamal Chowdhury, Sangita Begum, Rehanuddin, Salauddin, Ima Sanathoi amasung Seram Herazitna daisa famki. Imalon manaba aikoi ima amatagi machani aikoina imalon kandrabadi kananan laktuna kanbirani haiba kholau asina mapungoina campaign asida thamki. Ngarang Yaifaliching Club Chandam Laikai na sinlangduna Amiyagi mifam ama pangthokre. RK Biren Sanana mifam apu oiduna pangthokiba mifam asida Amiyana taliba Manipuri Singgi Tokhaiba Autonomous Council ama thambinabagi demand asigidamak lakliba December gi tang kunmathoida lubasina sinlangduna atei civil society organization kyaga loinana chatkadoriba mega rally asida club amadi Mera Paibi singna angamba mateng pangani haina warep lauki. Mifam asida Amiyagi maru makogoiba miyoi manga yauna club asigi members sing amadi Mera Paibi singsu saruk yakhi. Ngasi lauthokiba Tiwa Autonomous Council mikhalda BJP na pungsup supkibaga loinana Congress ti pungteng teng bagi fibam da lakre. Seat kuntra taruki manungda BJP na punna seat kuntra mari Congress na ama aduga AGP na ama phangki. Congress na fangliba seat asisu minority sing na mapungoi na taba constituency dagine. Masigi manungda khanaba yaba amagana hanagi Assam gi CM amasung AGP da leina leina NT ka sawat laduna AGP manungda charak chahing naiba kya thokhan khraba Prafulo Kumar Mahantana thangalakhiba Barhampur gi mirep animak maithikiba sine asumna BTC da BJP gi khongjang maipa ki badudagi hena Tiwa Council mikhaldana amuke hena ningthijana BJP na maipak lakre Cheragasida Minister Himanta Biswa Sarmana Lurin Jyoti Gogoi gi matangdadi party su masana semjaba masana su party dugi president oiba angakpa thong amani hairakre masi magi apambani adubu mahakna asubu rajniti gi machu sangjilambasidi yamnamak chumde laibak thibani haina minister asina haiki Asugi mathakta miyamna chingnaba hengalaklagani BJP naharol singna political party oiraba asuda black flag utpada warauningai leireroi haikibata natana Assamda non political mahiroi loop ama soidana thoroklagani asuda sangkiba rajniti gi machu asi chamthokpada chahi kaya ama changani hainasu minister Himantana haiki Asida sunatana Congress ki matamda ahumlak minister oiramlabi Ajanta Niyok BJP changbagi matangda paumisingna hangkiba wahang kayagi pakhum piraduna Minister Himanta Biswa Sarmana haiki CM Sarvananga unare haiduna hektamak BJP changle haiba yaroi
Ajantana CM unakiba numit aduda Congress ki MLA mangasu mahakpu unaba lakhi makoi BJP changadoribani haiba yaroi. Ajanta niyokte Minister Sangna oiraklaba luchingbini magi firep masana lepchagadabani changba tarabasu phongna changlakani haiki. Adubu Ajanta niyok Congress na inthokpa haure haibasimadi mayek sengle maramdi Golaghat District Congress ki President ki pham Ajanta dagi lawthoktuna MP Gaurav Gogoi da daite ngasi sinakhiba sina Congress na Ajanta niyok pu yadre haibasimadi mayek sengna uthokli. Congress MLA kya BJP da changlagani haibagi kanna ngangnaringai maragasida COVID pandemic mamangdagi yamnamak kanna maming pannaribasi Moriani gi Congress MLA Rupjyoti Kurmini adubu ngasidi Kurmina party luchingba Debabrata Saikia gi mamangmaktada sengdokre madudi Congress ti aigi imani imasi hauzik masa pangde phibamsida imabu karamna thadokani. Lurinjyoti Gogoi Mathangi Assembly Mikhalda Maki Home Constituency Duliazan dagi lepkani haibasi mayek senglakli adubu Duliazan Constituency dagi kariba BJP MLA Teres Gwalana Lurinjyoti gi mathakta ahakpa maral kya ngasi sirakre. Oil gi guest house ta Congress luchingba Rakibul Hussein ga Lurinjyoti Gogoi ga lona thupna unaki hairi. Asumna unaki hariba sina tasengna achumba oiba tarabadi Congress amasung AJP gi marakta aronba yanaba ama leirabra haibasi chingnaningai oiri. Duliazanda Congress ki oina yamnamak asonba candidate ama thadoktuna Lurinjyoti Gogoi bu mai pakhanaba honarakani haina MLA Teres Gwalana haiki. Ngasi Manipur gi CMN Birena First Battalion MR Complex ta pangthokpa tharom amada Emergency Response Support System ERSS hawdokre. Emergency gi matamda phone number ama ani ani da call tawbiyo Police Fire Service amadi Health Department ki mateng phangani haina CM na miyamda lauthokhi. NDPS के स्पेशल कोर्ट न पीखिबा लुखोसई जो ड्रग केस की वायल असी देसामना इकाई खुमनै अदुबो लेबाक मियाम नदी हानगी चांडिल की ADC चेयरमैन लुखोसई जो चेनरी ड्रग की केस की वायल असिदा चिंगनबा पोई हाइना देसामना थादोरकपा चिरोल अमदा हाइरकली. असुमना मणिपुर हौगिबा चही खरा असिदा ड्रग यामना चावना ललोनबा मियोय क्या थोरखिबा अमदि सिक्योरिटी फोर्स ना फगतखिबगी थौदोक कया थोखरे अदुबो मखोय सिंग अदुगी मरक्ता मियोय कया यामना मतिक चाबा चेराक फंगख्रबगे हाइबसी मिपुंग खुदिमकना खंगनरबा वाफमने. ड्रग कारबार चावना तौबा मियोय सिंग फारबा मतुंगदा मरा लेरमद्रे हाइबा वाफम थोकलिबा सिना मियामदा चममनबा पोखले हाइनसु यूनाइटेड पीपल्स फ्रंट UPF ना हाइरखरे. मिजोरम की गवर्नर PS श्रीधरन पिलाइना प्राइम मिनिस्टर नरेंद्र मोदी की ऑफिशियल संगाई चतुना मोदी का उनखरे. उनबा सिदा मिजोरम दा एम्स लिंखतनबगी हाइजरदुना मेमोरेंडम अमा ऑफिशियली प्राइम मिनिस्टर दा खुसिनखी. प्राइम मिनिस्टर अमसुंग गवर्नर की मरक्ता हेल्थ की यावना मरोइबा इशू कया की मतंगदा वारी सानखी हाइरी. लाइरबसिंगदा मेडिकल केयर अमसुंग एक्सपर्ट ट्रीटमेंट की खुदोंचाबा फंगहनगे हाइरबदी एम्स नत्रगा एम्स गुम्बा फैसिलिटी मिजोरम दा लिंखतपसिनी हाइना गवर्नर ना प्राइम मिनिस्टर दा हाइजखी. ngasi thangzu numet Manipur gi naga pakhang macha YS Masungmina changsin khiba peace mission work adubo NACN IM gi disciplinary code of conduct violate tawbani haina NACN IM na hairakre. YS Masungmi Manipur gi Tangkhul tribe ni Mareng bandana Indian national flag aduga nangandana naga flag puraga Dimapur dagi hawkhiba December Nipanda Nagasingi Marakta Santi Yanaba Amasung Apunbagi Pausal Sandoknaba Peace Mission Work Asi Chatpa Hokibani. Ayeng Basingi Mamita Panamak Maribak Ningba Malabasu Masi NACN IM gi Disciplinary Code of Conduct Kongoina Baga Mane Haina NACN IM na Thadrok Pachirol Amana Pongdorakli. Awang nongpogi state singi manungda ngasi gi oina hokjik phawda COVID-19 gi anoba positive case phangkhiba state singi manungda Assam da 43 Tripura da 12 Manipur da 59 Nagaland da 9 amadi Mizoram da 13 phangkhre. Ngasi gi oina Assam da COVID number moiduna miyoi ama laikhidabaga loinana Manipur da miyoi ani COVID number moiduna laikhidre. Amadi India da ngasi gi oina hokjik phawda COVID ki anoba positive case 13 ga chani hena phangkhre.
असुमना इंडियादा हुजिक फाउदा कोविड की अपुनबा कन्फर्म केस मसिंग क्रोर अमा लानख्रदुना क्रोर अमागा लाख 13 यौख्रे एक्टिव ओरिबा केस मसिंगना लाख 3.0 अमदि अपुनबा लैखिदबगी मसिंगना लाख अमगा लिसिंग 95,419 यौख्रे ngasiगी ओइना हुजिक फाउदा कोविड नंबर मोइदुना इंडियादा मियोय 150 लैखिद्रे अरोइबदा अतोपा पाउसिंगदा यूनियन मिनिस्टर डॉक्टर जितेंद्र सिंह कोविड मतुंगददी इंडियादा मियामना पामनाबा टूरिस्ट अमदी ट्रेड डेस्टिनेशन अवांग नोंगपोकना ओइरकलगनी हाइख्रे अवांग नोंगपोक की नेचुरल अमसुंग ह्यूमन रिसोर्स असिना इकोनॉमी की अनोबा इंजिन ओइना थबक तौरगनी मालेम की अतई मफमना कोरोना वायरस न संदोक्तुना लेरिंगै अवांग नोंगपोकती कोविड पैंडेमिक फ्री ओइगदौबा असिना लम कोइबसिंगददी यूरोप की महुत सिलगनी हाइखी इन्फॉर्मेशन अमसुंग ब्रॉडकास्टिंग मिनिस्टर प्रकाश जावड़ेकरना मथंग चही की जनवरी दा गोवादा पांगथोकदोरिबा 82 सुबा इंटरनेशनल फिल्म फेस्टिवल ऑफ इंडिया की ओइना इंडियन पैनोरामा दा चंगदबा फीचर कुलहुमदोय अमसुंग नन फीचर कुन खल्ले हाइना लाउथोखरे फीचर फिल्म की सेक्शन दा खनखिबा फिल्म कुलहुमदोय की मनुंगदा कृपाल कोलिताना डायरेक्शन पीबा एसमिस फिल्म ब्रिज अमसुंग बॉबी वाहेंगबम अमसुंग मैपाक्सना हौरोंगबम की मणिपुरी फीचर फिल्म अईगी कोना स्टेलोन माई पोनी अदुगा नन फीचर फिल्म की खनखिबा कुनगी मनुंगदा माइबम अमरजीत सिंहना डायरेक्शन पीबा मणिपुरी सिनेमा हाईवेज ऑफ लाइफ याउरी ngasi West Bengal gi Midnapur da pangthokpa rally amada Trinamool Congress ki rival luchingba Suvendu Adhikari Union Home Minister Amit Shah gi mamangda BJP da changkhre panba yabadi Suvendu Adhikari tanatana TMC CPM CPI amasung Congress tagi MLA punna mapansu ngasi BJP da changkhre TMC की MP सुनील मंडल हानगी मिनिस्टर श्यामा प्रसाद मुखर्जी हानगी MP दशरथ तिर्की लोइनना TMC अमसुंग अतई सिविक बॉडी 15 की काउंसिलर सिंह लोइनना यामद्रबदा डिस्ट्रिक्ट था की लुचिंगबा कुनसु BJP दा चंखरे सुवेंदु अधिकारी ना हाइखी मदुदी करिगुंबा सेंटर दा पालिबा लेंगाक अदुमकना वेस्ट बेंगल दसु पांदबा थोकलबदी स्टेट असिगी चौखटपा अमसुंग सेल थुमगी फिबम फगतहनबदा यामनमक सोखनगनी अमदी कोविड पैंडेमिक नंबर मोइदुना था 3 हेना थिंजिंदुना लेरकलबगी मतुंग जवाहरलाल नेहरू यूनिवर्सिटी JNU हयेंग निंगथौकाबा लाक्लिबा निंगथौकाबा नुमित्तगी PhD स्कॉलर सिंगी ओइना अमुक हांगदोकलगनी लैबोरेटरी दा चत्तबा यादबा डे स्कॉलर अमसुंग हॉस्टेलर अनिमक्की PhD महिरोई सिंग लाक्लिबा दिसंबर की तांग 23 दगी कैंपस मनुंगदा चंगबा यारगनी अदुबो सेंट्रल लाइब्रेरी कैंटीन अमसुंग धाबा सिंगदी थोंगलोनगनी हाइना यूनिवर्सिटी असिना लाउथोखरे महिरोई सिंगना तंगाई फदना निमित 3 नि सेल्फ क्वारंटाइन तौगदबनी अमसुंग सेल्फ डिक्लेरेशन अमसु पिसिलकदबनी हाइना JNU की रजिस्ट्रार प्रमोद कुमारना हाइरक्ली ngasigai nadi Arambai News Guwahati da Manipuri Pao sandokchaba matang sa loisinjabag loinana amukhasu hanna